ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯥꯔꯤꯛꯀꯤ ꯏꯃꯨꯡꯗꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ꯫ ꯊꯥꯔꯤꯛꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥ ꯃꯃꯧ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯍꯥꯀꯟꯗ ꯃꯃꯧ ꯑꯗꯨꯗ ꯀꯟꯅ ꯉꯥꯡꯏ꯫ ꯃꯧ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯈꯔ ꯉꯥꯡꯉꯗꯤ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯀꯣꯛ ꯂꯩꯔꯣ꯫ ꯅꯪꯁꯨ ꯅꯆꯤꯟꯗꯤ ꯎꯈꯥꯛ ꯀꯜꯂꯤꯍꯦ ꯂꯥꯏꯃ꯫ ꯉꯁꯥꯏꯗꯒꯤ ꯅꯋꯥꯁꯤꯗ ꯆꯣꯡꯁꯤꯟ ꯍꯦꯛ ꯉꯥꯡꯉꯗꯅ ꯇꯥꯅꯤꯡꯗꯕꯅ꯫ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗꯁꯨ ꯉꯥꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯈꯔ ꯉꯥꯡꯉꯗꯤ ꯐꯗꯧꯕ꯫ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯉꯥꯡꯗꯣꯏꯕ? ꯅꯠꯇꯦ, ꯀꯔꯤ ꯃꯔꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯉꯥꯡꯗꯣꯔꯤꯒꯦ? ꯐꯖꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯣꯏ ꯃꯄꯥ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ? ꯑꯩꯅ ꯇꯧꯅꯤꯡ ꯇꯧꯕꯗ ꯅꯨꯄꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦꯕ? ꯀꯔꯤꯒꯤ ꯏꯊꯧ ꯂꯩꯇꯅꯤ? ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯌꯨꯝꯁꯤ ꯀꯔꯝꯅ ꯄꯥꯟꯁꯤ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯗꯤꯅꯦ ꯌꯨꯝꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯈꯔ ꯇꯧꯔꯒ ꯂꯩꯐꯝ ꯊꯣꯛꯄ ꯅꯪꯒꯤꯗꯨ ꯄꯪꯂꯩ ꯃꯔꯩ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯈꯨꯠ ꯌꯥꯝ ꯊꯤꯡꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯌꯨ ꯌꯣꯟꯕꯤ ꯈꯣꯏꯕꯤꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯑꯩꯁꯨ ꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯁꯜꯂꯣ ꯁꯤꯅꯤꯅꯦ? ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯅꯨꯄꯥ ꯅꯪꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯄꯥꯅꯤ, ꯑꯗꯨꯒ ꯅꯪꯅ ꯌꯨ ꯌꯣꯟꯕꯤ ꯃꯧꯗꯨꯒ ꯅꯪꯒ ꯑꯗꯨꯝꯅ ꯃꯔꯤ ꯂꯩꯅꯔꯒ ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯅꯄꯥꯝꯗꯣ ꯀꯣꯛꯆꯠꯈ꯭ꯔꯣꯅ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯅꯪ ꯅꯄꯥꯝ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯔꯦꯅ꯫ ꯅꯪꯅ ꯁꯨꯝ ꯏꯀꯥꯏ ꯈꯪꯗꯕꯤꯗꯧꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯁꯤꯟꯕꯩ ꯋꯥꯅꯤ꯫ ꯑꯣ ꯌꯨ ꯌꯣꯟꯕꯤꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯦ? ꯑꯩ ꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯗꯨꯗꯤ? ꯑꯁ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯌꯨꯝꯁꯤꯗꯅꯦ ꯏꯪꯅꯕꯗ ꯄꯣꯊꯥꯅ ꯂꯩꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯂꯩꯐꯝ ꯈꯪꯍꯟꯗꯦꯗ꯫ ꯍꯦꯛ ꯍꯜꯂꯛꯄ ꯌꯧ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯥꯅꯤꯡꯗꯕꯅ꯫ ꯐꯖꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯃꯧꯗꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯑꯁ ꯃꯧ ꯅꯪꯁꯨꯅꯦ, ꯅꯋꯥꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯁꯧ ꯑꯣꯟꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦꯍꯦ꯫ ꯀꯔꯤ ꯀꯥꯟꯗꯒꯦ ꯁ꯭ꯋꯥꯏꯗ ꯏꯁꯧ ꯂꯥꯡꯉꯒ? ꯅꯨꯄꯤꯗꯨ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤ ꯈꯔ ꯉꯥꯎꯕ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯍꯧꯁꯥꯅꯤ꯫ ꯈꯔꯁꯨ ꯉꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯏꯆꯥ ꯃꯊꯟꯗꯅꯤ, ꯅꯪꯅ ꯉꯥꯡꯃꯟꯗꯅ ꯏꯆꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯏꯃꯥꯅ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯆꯩꯉꯥꯡ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝꯅ ꯁꯨꯝ ꯀꯟꯈꯠꯇꯅ ꯊꯝꯕꯒꯤꯅꯤ ꯉꯁꯤ ꯃꯥꯅ ꯑꯁꯨꯝ ꯂꯣꯏꯔꯛꯏꯁꯦ꯫ ꯍꯣ ꯈꯔꯁꯨ ꯈꯥꯡꯉꯣ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯨꯗꯒꯦ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯔꯒ? ꯅꯪꯅ ꯅꯨꯄꯤꯅꯤ, ꯅꯪꯅ ꯈꯔ ꯍꯦꯛ ꯍꯜꯂꯣ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯀꯣꯏꯔꯒ ꯑꯩꯅ ꯀꯔꯝꯅꯅꯣ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯗꯣꯏꯁꯤꯕꯣ? ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯄꯥꯝꯕ꯭ꯔꯩꯕꯨ ꯈꯨꯄꯥꯛꯁꯤ ꯊꯥꯖꯟꯕꯨ ꯊꯥꯒꯦ ꯊꯥꯖꯜꯂꯣ ꯃꯆꯤꯟꯁꯤꯗ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤ ꯃꯆꯤꯜ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯁꯨꯛ ꯃꯆꯤꯜ ꯀꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤ꯫ ꯉꯁꯤꯁꯨ ꯊꯣꯝꯕ ꯌꯨ ꯌꯣꯟꯕꯤ ꯈꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯌꯨ ꯊꯛꯇꯨꯅ ꯂꯩ꯫ ꯈꯣꯏꯕꯤ ꯑꯩꯗꯤ tasiꯡꯅ ꯅꯪꯁꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯍꯧꯗꯕꯗ ꯂꯩꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯦꯡꯕꯔꯅꯦ ꯇꯥꯗꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯁꯤꯕꯨ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯅꯉꯣꯟꯗ? ꯌꯥꯖꯔꯦ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯆꯠꯍꯟꯈꯤꯕ ꯉꯝꯗꯦꯅꯦ꯫ ꯃꯤꯅ ꯀꯣꯛ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯔꯒ ꯅꯪꯅꯕꯨ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯃꯥꯕꯨꯗꯤ ꯑꯩ ꯅꯝꯗꯅ ꯇꯥꯟꯊꯣꯛꯈꯤꯒꯦ꯫ ꯅꯪ ꯏꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥꯗꯤ ꯍꯦꯛ ꯌꯥꯗꯅ꯫ ꯗꯥꯗꯥ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯈꯔ ꯂꯩꯔꯒ ꯁꯣꯏꯗꯅ ꯇꯥꯗꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦꯕ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯈꯥꯡꯈꯣꯕ꯫ ꯈꯔ ꯂꯩꯕ ꯍꯥꯏꯗꯣ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯅꯪꯕꯨ꯫ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯉꯦꯕ ꯑꯩꯗꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯪꯕꯨ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯕ꯫ ꯍꯩꯃ ꯗꯥꯗꯥꯁꯦ ꯌꯥꯝ ꯉꯥꯏꯉꯝꯗ ꯃꯥꯜꯂꯦꯀꯣ꯫ ꯀꯩꯅꯣ ꯒꯤꯔꯤꯒ ꯇꯛꯁꯤꯜꯂꯦ ꯋꯥꯅꯤ꯫ ꯉꯥꯏꯉꯝꯗ꯭ꯔꯦ ꯈꯣꯏꯕꯤ, ꯅꯪ ꯇꯨꯕꯤ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥ ꯍꯦꯛꯇ ꯅꯣꯛꯏ꯫ ꯐꯖꯕꯤꯁꯨ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯈꯣꯏꯕꯤꯅ ꯍꯩꯃꯥ ꯃꯣꯏ ꯃꯄꯥ ꯌꯨꯝꯗ ꯑꯝꯇ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯇꯣꯏꯕ? ꯅꯪ ꯉꯥꯏꯔꯒ ꯑꯩ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯃꯄꯥ ꯌꯨꯝꯗ ꯆꯠꯁꯤ꯫ ꯑꯩꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯤ ꯆꯠꯂꯔꯣই, ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ꯫ ꯅꯪꯁꯦ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯁꯦ ꯅꯪꯕꯨ ꯊꯑꯣꯏꯅ ꯀꯧꯕ ꯂꯥꯛꯏꯕ꯫ ꯀꯩ ꯃꯔꯝꯒꯤ ꯅꯪꯗꯤ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏꯕ? ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨ ꯌꯣꯟꯐꯝꯁꯤꯗ ꯃꯣꯏ ꯃꯄꯥ ꯀꯩꯗꯧꯔꯤꯒꯦ? ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯅꯪ ꯑꯗꯨꯝ ꯆꯠꯂꯝꯃꯨ ꯅꯨꯄꯤ, ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯀꯔꯤꯒꯤ ꯀꯣꯟꯅ ꯂꯥꯛꯄ?
ꯃꯣꯏ ꯃꯄꯥꯅ ꯁꯤꯗ ꯀꯩꯗꯧꯍꯧꯗꯣꯔꯤꯒꯦ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯃꯣꯏ ꯃꯄꯥ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣꯅ ꯍꯥꯏꯁꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯈꯟꯕꯤꯔꯤꯁꯤꯕꯣ ꯌꯨ ꯌꯣꯟꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯃꯄꯥ ꯀꯩꯗꯧꯍꯧꯗꯣꯔꯤꯒꯦ ꯑꯁ ꯀꯩꯅꯣꯗ ꯃꯤꯒꯤ ꯄꯣꯠꯐꯝꯁꯤ ꯂꯥꯛꯑꯒ ꯌꯨ ꯌꯣꯟꯕꯤ ꯀꯥꯏꯗꯤ ꯌꯥꯝꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯃꯥꯜꯂꯤꯗ ꯌꯨ ꯌꯣꯟꯕꯤꯕꯨ ꯌꯨ ꯌꯣꯟꯕꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯈꯣꯏꯕꯤ ꯏꯕꯦꯝꯃ ꯍꯦꯔꯥ ꯀꯩꯅꯣꯗ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏꯕ ꯍꯥꯏꯗꯨꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯇꯣꯏꯕ ꯅꯪꯅ ꯐꯥꯖꯤꯟꯕꯤꯔꯤꯕ ꯏꯋꯥꯁꯦ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯁ ꯇꯥ ꯊꯣꯡꯕ ꯀꯩꯅꯣ ꯅꯪ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤꯕꯣ ꯆꯠꯀꯦꯒ ꯀꯣꯛ ꯆꯠꯄꯤꯈ꯭ꯔꯣꯁꯦ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯈꯤꯗ꯭ꯔꯦꯗꯀꯣ ꯃꯧ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯇꯧꯔꯤꯕ ꯏꯔꯥꯡꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯃꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣ ꯅꯪꯕꯨ ꯅꯃꯥꯏꯒ ꯄꯥꯟꯗ꯭ꯔꯣ ꯊꯣꯝꯕ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯗꯤ ꯅꯪꯅꯤ ꯅꯪ ꯑꯩꯅ ꯄꯥꯝꯗ꯭ꯔꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯐꯥꯎ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯒꯤ ꯌꯨꯝꯗꯨꯗ ꯁꯨꯔꯨ ꯅꯩꯁꯤꯟꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯤ ꯃꯣꯏ ꯃꯄꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩ ꯈꯣꯏꯕꯤ ꯑꯗꯨꯝꯅ ꯊꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯕꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯥꯎꯏ ꯐꯖꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯐꯥꯎꯏ ꯐꯖꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯌꯨꯝꯗꯅꯤ ꯊꯔꯤꯛ ꯃꯁꯨ ꯅꯨꯄꯥꯒ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯨꯝꯅ ꯁꯥꯟꯅꯖꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯀꯟꯅ ꯉꯥꯡꯉꯤ ꯍꯩ ꯄꯥꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯁꯥꯟꯅꯔꯤꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯁꯥꯟꯅꯗꯦ ꯃꯁꯤꯁꯨ ꯁꯨꯃꯥꯡꯒꯁꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛꯀꯁꯤ ꯂꯣꯏ ꯀꯥꯏꯔꯦꯕ ꯕꯣ ꯁꯤꯗ ꯂꯩꯕꯥꯛ ꯀꯥꯏꯔꯤꯁꯤꯗꯤ ꯑꯩꯅ ꯁꯥꯟꯅꯕꯗ ꯅꯠꯇꯦ ꯉꯔꯥꯡ ꯄꯥꯕꯅ ꯌꯨ ꯉꯥꯎꯔꯒ ꯇꯨꯁꯟꯕꯗ ꯀꯥꯏꯕꯅꯤ ꯏꯁ ꯃꯁꯤꯂꯁꯤ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕꯒꯁꯨ ꯁꯥꯔꯗꯅ ꯍꯦ ꯅꯪ ꯅꯆꯤꯟꯗꯨ ꯁꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯁꯨꯒꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯃꯁꯤꯁꯨ ꯃꯃꯥ ꯂꯧꯗꯅ ꯐꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯤ ꯃꯍꯥ ꯆꯟꯗꯥꯜꯂꯁꯤ ꯃꯃꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯃꯃꯥ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤꯅ ꯃꯆꯥꯁꯤꯁꯨ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦꯕ ꯈꯪꯉꯦꯕꯣ ꯅꯪ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯑꯒ ꯂꯣꯏ ꯍꯥꯏꯗꯣꯛꯀꯦꯕ ꯀꯔꯤ ꯍꯥꯏꯗꯣꯛꯇꯣꯏꯕ ꯅꯪꯅ ꯃꯁꯤꯗ ꯇꯥꯟꯅꯔꯒ ꯃꯅꯥꯁꯤ ꯂꯩꯊꯠꯀꯦꯗꯍꯦ ꯁꯨꯛ ꯅꯨꯡꯁꯤꯗꯕ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯈꯣꯕ ꯅꯆꯤꯟꯗꯨ ꯌꯥꯝ ꯑꯌꯣ ꯃꯥ ꯑꯕꯣꯛ ꯅꯥꯏꯌꯦ ꯑꯕꯣꯛ ꯊꯥꯗꯣꯛꯑꯣ ꯀꯔꯤꯒꯤ ꯅꯥꯕ ꯈꯔ ꯌꯥꯝ ꯂꯩꯊꯠꯀꯦꯗꯍꯦ ꯏꯁꯨ ꯑꯣꯏꯔꯕꯁꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯛ ꯅꯨꯡꯁꯤꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯅ ꯃꯔꯣꯟ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯐꯖꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯃꯅꯦꯝꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯅꯥ ꯂꯩꯊꯠꯂꯝꯕꯗꯨ ꯎꯕꯗ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯉꯥꯡ ꯑꯁꯤꯗꯕꯨ ꯃꯅꯥꯁꯦ ꯑꯁꯨꯛꯀꯅ ꯂꯩꯊꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯑꯉꯥꯡ ꯃꯅꯥꯒ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯆꯥꯁꯤ ꯂꯝꯍꯦꯟꯕꯒꯤꯅꯤ ꯑꯩꯅ ꯃꯅꯥ ꯑꯁꯤ ꯂꯩꯊꯠꯂꯤꯕꯁꯤ ꯑꯗꯨꯕꯣꯕ ꯑꯉꯥꯡꯁꯤꯅ ꯀꯩꯗꯧꯔꯝꯃꯒꯦ ꯃꯅꯥꯒꯁꯤ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯕꯗ ꯃꯆꯤꯜꯂꯁꯦ ꯍꯪꯒꯠꯍꯟꯗꯅ ꯈꯨꯝꯃꯤꯕ ꯑꯉꯥꯡ ꯃꯥꯅ ꯇꯞꯅ ꯐꯖꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯏꯃꯥꯅ ꯑꯉꯥꯡꯁꯤꯗ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯦꯛ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯁ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯐꯠꯇꯕꯁꯤꯒꯤ ꯃꯤꯆꯪꯗ ꯋꯥꯒꯁꯨ ꯉꯥꯡꯕ ꯁꯥꯏ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝꯅ ꯅꯆꯥ ꯐꯠꯇꯕꯁꯤ ꯀꯟꯈꯠꯂꯕꯗꯤ ꯑꯉꯥꯡꯁꯤꯁꯨ ꯑꯗꯨꯝ ꯉꯥꯡꯕ ꯇꯥꯕ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯏꯃꯥꯅ ꯅꯁꯨꯁꯤꯗ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯃꯧꯕ ꯌꯦꯡꯗꯨꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈꯤꯗꯦꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯅꯨꯡꯁꯤꯌꯨꯗꯤ ꯈꯛ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯐꯖꯕꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯒ ꯃꯅꯦꯝꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯗ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯏꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯐꯖꯕꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯄꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯃꯔꯨꯝ ꯐꯥꯎ ꯂꯩꯇꯤꯌꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯐꯕ ꯑꯗꯨ ꯑꯣꯏ ꯀꯩꯗꯧ ꯍꯥꯏꯅꯣ ꯆꯦꯡ ꯂꯩꯇꯕꯗꯨꯕꯨ ꯆꯦꯡ ꯋꯥꯅꯕ ꯁꯦꯜꯂ ꯀꯩꯅꯣ ꯈꯔ ꯄꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯩꯇꯦ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯦꯜ ꯂꯩꯇꯦ ꯁꯤꯕꯣ ꯑꯗꯨꯗꯤ ꯆꯔꯥ ꯍꯦꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔോ ꯂꯩꯇ꯭ꯔꯗꯤ ꯍꯦꯟꯕ ꯇꯥꯔꯦꯗꯅ ꯃꯁꯥꯅ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨꯗꯤ ꯆꯔꯥ ꯍꯦꯜꯂꯁꯨ ꯐꯩ ꯑꯄꯤꯛꯄ ꯅꯆꯥꯅꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯃꯣꯏꯁꯨ ꯍꯦꯟꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯈꯜꯂꯤꯁꯤꯕꯣ ꯅꯆꯥꯁꯤꯡꯁꯤꯕꯨ ꯀꯔꯤꯃꯇ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤꯅꯣ ꯑꯩꯅ ꯈꯟꯕ ꯍꯥꯏꯕ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯁ꯭ꯋꯥꯏꯗ ꯋꯥ ꯆꯒꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯀꯣ ꯇꯥꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯥꯏꯗ ꯂꯩꯔꯤꯁꯣ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯑꯗꯨꯝꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯃꯣꯏ ꯃꯄꯥꯅ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ
Ngasi phauda moi mapana imung sige amadi nasasing asi karibu tawkhrabage wase makha yam takhre da nupi na ai taning de di kok tumi na lay natrabadi na nang ngasi ai gi khud sai soi nan sarat ai nangang badi karai di taning ni haige yu yun bi khoi bi aphau bi du na haibadi moi mapa taningam ni nge adudi yam taningam ni ba kai gino moi mapa na siam phatri sibo nang ngasi ai na sarok na ne khupak sin namman phajalakani salam kholam dai sida wachi oriam yam ngangning brai chakhasul karai nam le nasak tu ubada daw thung ya do mate asi haira duna thombana ka du da ki phingna thoki phajabi thoki ba magi nu pabu warong na yeng duna lehau asumna numidangi matam yausilaklabada phajabi upai di leita masa singi khanduna thangnabagi tombi hoida jeng hangba lai mangol suri tapam atu da leptuna tombi bu kau ise tombiya ise tombi tombi sutara duna papal da thoklai hai phajabiya nang oire kai haige nang bo ise tombi ai si ise da wa amata haige haidana lakpat adu boba kari haige haibano nang bo ai gi se ise da gi hauji ki sing charam ta puge haina tawbad kuiroi ai athuba da singak na ba tawge che cheng di hauji ke khoi gi sara khaidokraga kaya mu leiram doi yengradi khangaroi ni tawrise ise tombi amta yengbiu ba ai se ta singna upai ma leita taw ai khoi gi di thoina bu khanjri isani sigi ngasigi bu mabuk hangraga di yare adobu nangbu kitanga na sulaki haidi numidang wairam sida law law imungda ije nangi seng haido pirage hoise asi haidu na anidu imungda sangminare phajabi nangbu seng hapna ba khawga di yarakro yarakti isi iliba phisida adum hapiro hoi hoi yamba yamda ba khara sipirage numidang wairam sida seng pitok pase tawai de hainabani adoise nangoi bagi pirabani ko hoise tum ai athubada soidana amuk singak na batawge hoida dogidi nangna leiraba kan hek piro phajabi nangi na tawse isidi ta seng yeng bu nongaite noigi nungi mi na burolama wakhal ta daba khangri deisi ai su kari wai do iraiba kini khandok pai do ado noigi thomba dubu mi na kari kai no yam hainai sibu nate nang mu kari ta khangdro je tombi ai su kari ba haidai no khangri mana su yam wakhal ta jisi kai gi no khangri adunin nupi ngang leiraba mana wakhal asuk yam ta jisi kari gi no ba awang lai kai gi yu bi khoi bi haibra kari no adugi yu pot phamda da leire hainai ne mina su ubada makhoi ani do mit su yam nara mal adu bu no mu karim ta haidro ise dombi ai su adu tawda na phana di yam hairaba lau do mana lau trabada kai ri upai tawrasa masu magi thok hajabi ise gi wadi nang aduna sum leithukado sarukpudi matam leiringai nang seksel hau hairisi nani maki saktani bema nang hayengwai yawani ko khangji si ai isani sigi khalaga khangli adui se dombi ai su satna batawragi inyem na halaktrena wathu ambatari hoini ai di wari tawringai matam si ayu leiramedana chalo sa kona matang sabata muk sanarasi asumna phajabi jenga du puraktuna jak adu thongba hawi insang su thongningai leitaduna areba alu khara nganduna metlaga tui manakta nasaidagi leiri masanu paduna ima jak loitriba ai jak yam lame ba loire imana isagi sak thira dawni nakuna saga to khuzam se seng ham tu se chak sana ba adum nai na ringai thariksu saksang adu da sanglai karino haujik phawai khoi sak loitriba tawrisibo nung phulira natraga sak thongi bra tawrisibo jakudi loiraban thirage thirage nati kok thiraoni sumon haina na layeba matam si ayawraban phajabi sak adu manemgi saruk thiduna pirai bukham asi du di yawri be insang adu ubada tharikna sidi kari insang alu irombo ira malini kanana sani haidan thongli be insang no sidia ima thongninge insang do amta leitaba si hoina thongjilaba hawba hawtaba adum charu ngasigidi si bu insang ne dana karamai saw hairibano chagi su noina mana sa oina san ai gidi insang ama yam thun hauji mak thongalo hairibasini siguma insang se ai sadi haiba natro ima thongi base adum chagi di haidadana hausi pomuk nongni insang thongidra haisibo thongjabadi kaino si bu insang ne haidina ai karamai sa dorige ima si phau leita yawana ni thongli base chaning jagana to sawran magi pari saksi sa saluse nachanupi se hawgalakpana halani nachanupi tumlingaida ima thabak lusilhauki tawri si ko
mana si kaya kalinoba aina hairi kai si thausa da kai leitho isi yenguko hei mawa nang nana du ta dro aina hairi sia matang adu da thomasu yu tap tai ngau tu na sangle changning de bu ta si ai si gi yum si su changning de hairi si yengning da bi mama masa si uni khan bada si gi yum si da su changning de ba ima gi thomba nang halak labra nang halak pa yam phare ima khoi taw yam saugani hairi ba si amu kai dong na re Nubin supay show da lang naraglari ko. Tao ba hay bu kayo? Yengo, nang minupis na tao risi. May mama masagi di, insang kasi thong na hao na thong ang sari ba? Ay ko ay hinaalu kag meta na tao riba. Masira ay nagrang ngango ba gibu ay se saksa ba yari sini niya. Pazabi, maniyam na oy daba ngang liba duda masu masindu pat kumlay. Kayo no ima na hay duba, ay nakaramba ka na ima na saksa ba yari kayo na hay kike. Hay, sinti biya. Nang hꯧjikta aingona saba yaroy na haibra haidabra ha nachin thiri karigino imaro airo sin thiri sibo ayu imada sak saba yaroy kaina haikibro kaigino imana hala to oiraga sin thiri dubo imong mahi langna bagi samsini bisibu karigino ba thomba khanghaude mama na hairabani sadana magi nupi ki mamai aduda khupang hanjin thakibado na khangrado nangumna su aigi magi sintakta khumba sardana ayoba ai si kaino moi ba babu ngawbro Miki mamay mamit kang ganik na tazilay siba. Tazilay mo nga. Mamay mamit to da kayang tazilo. Macin na maro na makaliba. Kali karama makalgi no pino kang day. Masin sukyam kan masiba. Tomba, pazabigi masamdo amukpoy. Aduga mamay adu da hanjin makutpe na tazilay. Matawdo, pikliw masano pa parina yeng mangamjado na mamabu konsindo na kami. Baba, imasipubigan no. Baba, imasipubigan. Hando hinang so. Hꯧjiktagi angang manasu mama phatabi sigi misang sang basard sisu yengoi sauraga ya panoi do angang oidori asi haiduna masani haibagi minung sileita phubiri mama masana kap lau tobagi makoldo thangnari bi yumlon kairona basingsu loina tanariba adubu khambadi kanasu sanglakte phajabi ngasiri magi nupagi miyot minaido tasengna khangba ngamjaba mali numidang aduda mama masamoi hum yummudu thadoktuna mapamda laklamni mapamda is kaya da patjuni yung ko moy mama masado adom na mi ba sok tam thina phu ba hong nabra hai bani da ai na ngakli badi magi thom ba hai duni ko man ek lauri ba nu pi si da bu asum na taw ba hong nabra hai bani da ima ai ta sin yuma du da lay ba yang wa yuma du da mo kan na han ba ingam ba sida sum lay rage yum si isa gi madugi sarang na du da isa na wa na lay ga da ba gi saru sida isu ani siga ai khoi mari nu ngai ne lay thok laga loiri Kaisu kalu no isasi ima moina ibung yupa kana sulay ti haidana usita bani ayam pete kaisu kalu no isasi isagi malay basidi kangni sidagi di nang bukaw balak talakisan nungay ni moy mi bukani sulay ta nakhanba moy gi mama masado nungay ni ba sidagi di magay ka punsigi marita na bahay do oirabani ma ay gi phamdagi sikrabani mapa yawdrabasu isani ay na miyoy na mayokat imagi phazabi sidagi di isa wakal nungai daba khanba yadre ima isa sangdana isu ani si miyoy na basimdaw he miyu sitaba sardana moy kari oiradana asum na matam khara suhauki thomba magi nupi angang na mapamda laikhrabada nungai daba kari su tawte aduna hena wai sangi haiduna maning ni tawriba nomagi numit amadani kaithildani thomba madi khoibi kaithil chatuna pochei leiminari Piyon ba pot pham amada sangduna khoibi phi kanna khali kaino phi du sum khana lei du pam yarodi kok leiro kai tada kok lau dau do sel do yaw da tau ni adugi oi sel gi wadi engon da yawi kai nang no pa madi lei si sel si lei pot yon me du on sin du ne sigi pi angang sibu kayano nu pa hum phu yon bane noina lau ge heradi yang khai manga du hek tau roi bu Hoi, pisi lauraki. Kau si tapiro, si laido, si lay. As, tada sima, wahai baga nang hongte ko. Si kasya, sat ita sat laga piki wati. Nanggini bahayadi si ngak tani koy di. Ado nangbu, ataya to pasu khar khalo dada. Nang na pamadong yawri biyang. Tada, yaran desina. Siyang labrane. Matong damok nairage ba. Pare dudi. Yumala sila. Kau singdo, ay pairage, nang wan bayaba nate. Asum na anido kay Thildagi punna halak minari. Halakpagi lambidani thombana. Ado koy be. Hawjiki phazabisu mapamna sakrabanina
ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯁꯤꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ. ꯇꯥꯗꯕꯨ ꯑꯩꯁꯤ ꯅꯣꯏꯗ ꯍꯦꯛꯇ ꯄꯨꯁꯤꯟꯕ ꯉꯝꯃꯗ꯭ꯔꯅꯦ? ꯑꯦ, ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯝꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯗꯤ ꯁꯤꯅꯤ. ꯏꯔꯥ, ꯑꯗꯨꯒꯤꯗꯤ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯀꯩ. ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯥꯛꯄꯤꯕꯁꯨ ꯅꯠꯇꯦ. ꯑꯩꯗꯤ ꯑꯊꯨꯕꯗ ꯅꯪꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯣꯏꯁꯦ, ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯀꯣ ꯇꯥ ꯊꯣꯝꯕ. ꯑꯁꯨꯝꯅ ꯈꯣꯏꯕꯤꯅ ꯊꯣꯝꯕꯕꯨ ꯃꯇꯝ ꯊꯥꯗꯅ ꯊꯦꯝꯗꯨꯅ ꯊꯝꯃꯤ. ꯁꯣꯝꯗꯅ ꯐꯖꯕꯤ ꯃꯆꯥꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯑꯐꯪꯕ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ. ꯐꯖꯕꯤ ꯂꯧꯕꯨꯛꯇꯒꯤ ꯊꯔꯣꯏ ꯈꯨꯜꯂꯨꯗꯨꯅ ꯀꯥꯔꯛꯄꯅꯤ. ꯁꯅꯥꯔꯩꯅ, ꯍꯩꯃ ꯐꯖꯕꯤ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯃꯥ, ꯑꯩꯁꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯊꯔꯣꯏ ꯈꯔ ꯈꯨꯜꯂꯨꯕꯅꯤ. ꯌꯣꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯊꯔꯣꯏꯗꯨꯕꯣ? ꯌꯣꯟꯗꯣꯏꯅꯤ ꯅꯃꯥ. ꯏꯁ ꯐꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯃꯇꯥꯡꯕꯨ ꯆꯥꯔꯦ. ꯐꯖꯕꯤ, ꯅꯪꯒꯤ ꯊꯔꯣꯏꯗꯣ ꯏꯅꯝꯃ ꯈꯔ ꯂꯩꯍꯧꯔꯒꯦ. ꯅꯪ ꯇꯥꯗꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯗ ꯍꯥꯏ. ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯀꯨꯏꯔꯕ. ꯉꯁꯤꯗꯤ ꯐꯖꯅ ꯊꯣꯡꯕꯤꯔꯒꯦ. ꯍꯣꯏ ꯍꯣꯏ ꯏꯅꯝꯃ, ꯌꯥꯏꯌꯦ. ꯀꯧꯇꯥ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯧꯇꯥ 2 ꯍꯦꯛ ꯄꯤꯔꯣ ꯐꯖꯕꯤ. ꯁꯤ ꯏꯅꯝꯃ, ꯈꯔꯁꯨ ꯍꯥꯞꯄꯕꯅꯤ. ꯍꯣꯏ ꯍꯣꯏ ꯌꯥꯔꯦ. ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯂꯨꯄꯥ 2 ꯑꯣꯏꯔꯣ. ꯏꯅꯝꯃꯅ ꯂꯧꯕꯕꯨ ꯑꯇꯣꯞꯄꯅ ꯂꯧꯕꯁꯨ ꯅꯠꯇꯦ. ꯍꯣꯏ ꯍꯣꯏ, ꯁꯦ. ꯁꯦꯜꯗꯣ ꯁꯤ ꯂꯩ. ꯐꯖꯕꯤ, ꯅꯪꯒꯤ ꯂꯩꯍꯧꯔꯤꯕ ꯊꯔꯣꯏ ꯃꯌꯥꯝꯁꯤꯅ ꯀꯥꯏꯗ ꯌꯣꯜꯂꯨꯗꯣꯏꯅꯣ? ꯏꯅꯝꯃ, ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯣꯏꯅ ꯌꯣꯜꯂꯨꯔꯒꯦ ꯇꯧꯕꯅꯤ. ꯁꯤꯠꯄꯨ ꯁꯤꯠꯀꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯁꯤꯠꯀꯅꯤꯍꯦ. ꯍꯧꯖꯤꯛꯁꯦ ꯊꯔꯣꯏ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯤ. ꯂꯝꯕꯤꯁꯨ ꯊꯣꯛꯑꯦ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ. ꯑꯩꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯝꯃ. ꯑꯗꯣ ꯐꯖꯕꯤ, ꯅꯪ ꯁꯥꯎꯅꯤ ꯁꯥꯎꯅꯣ. ꯏꯅꯝꯃ ꯋꯥ ꯑꯃ ꯇꯥꯡꯒꯦꯅ. ꯍꯪꯒꯣ ꯏꯅꯝꯃ, ꯀꯩ ꯋꯥꯅꯣ? ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ ꯀꯩꯅꯣ? ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯏꯅꯝꯃ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯈꯜꯂꯤ. ꯃꯥꯁꯨ ꯅꯣꯡꯃꯇ ꯀꯧꯕꯁꯨ ꯂꯥꯛꯇꯦ. ꯂꯥꯛꯇꯕꯅꯁꯨ ꯐꯔꯦꯗ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ. ꯍꯣꯏꯅꯦ, ꯅꯪꯅ ꯑꯥꯗ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯅꯆꯥꯅꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯏ ꯆꯠꯁꯤꯗꯤ. ꯍꯣꯏ ꯏꯅꯝꯃ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ. ꯐꯠꯇꯕ ꯃꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯅꯪꯗ ꯂꯥꯜꯂꯨꯅꯣ ꯏꯕꯦꯝꯃ. ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯀꯩꯊꯦꯜ ꯌꯧꯕꯒ ꯈꯪꯍꯧꯗ꯭ꯔꯦ. ꯐꯖꯕꯤ, ꯅꯪꯁꯨ ꯊꯔꯣꯏꯗꯣ ꯌꯣꯜꯍꯧꯔꯣ. ꯏꯅꯝꯃꯁꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯌꯦꯡꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯅꯝꯃ. ꯑꯁꯨꯝꯅ ꯐꯖꯕꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯥꯒꯤ ꯊꯔꯣꯏꯁꯤꯡꯗꯨ ꯌꯣꯜꯂꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯥꯁꯤꯜꯂꯤ. ꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯍꯜꯂꯛꯑꯦꯗꯅ? ꯍꯣꯏ ꯏꯃꯥ, ꯆꯦꯡꯁꯨ ꯋꯥꯠꯂꯕꯅꯦ. ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯌꯧꯔꯕꯅꯤ. ꯐꯔꯦꯗ, ꯏꯃꯥꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥꯁꯤ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯔꯝꯕꯅꯤ. ꯏꯆꯥꯅ ꯆꯦꯡ ꯋꯥꯠꯂꯛꯄ ꯐꯔꯦ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯄꯥꯔꯤꯗꯤ ꯂꯩꯕꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯥꯕꯨ? ꯊꯪꯅꯕꯒꯤ ꯅꯪ ꯈꯨꯔꯥ ꯍꯣꯏꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ. ꯍꯥꯏꯅꯔꯤꯉꯩ ꯄꯥꯔꯤꯗꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯏ. ꯏꯃꯥ, ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯥ? ꯏꯃꯥꯒꯤ ꯄꯥꯔꯤ, ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇ꯭ꯔꯤ. ꯏꯃꯥꯅ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ. ꯆꯥꯛ ꯑꯁꯥꯕꯗꯣ ꯑꯣꯏꯅ ꯆꯥꯔꯨ ꯂꯥꯛꯑꯣ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯌꯨꯀꯣ. ꯍꯣꯏ. ꯏꯃꯥ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯔꯒꯦ. ꯃꯥꯒꯤ ꯐꯖꯕꯤ, ꯅꯈꯣꯡ ꯅꯈꯨꯠ ꯂꯩꯈꯣꯝ ꯇꯩꯔꯤꯀꯥꯗꯣ ꯍꯥꯝꯗꯣꯛꯂꯒ ꯏꯁꯨꯊꯣꯏꯕꯤꯁꯦ ꯍꯥꯟꯅ ꯃꯨꯛꯇ ꯃꯥꯌꯣꯛꯅꯈꯣ. ꯉꯁꯥꯏꯗꯒꯤ ꯃꯕꯨꯛ ꯂꯥꯝꯗꯅ ꯌꯥꯝ ꯀꯞꯄꯝꯃꯕꯅꯤ. ꯍꯧꯖꯤꯛꯇ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ. ꯍꯣꯏ ꯏꯃꯥ. ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪꯁꯨ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯕꯤꯔꯒꯦ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ. ꯁꯣꯝꯗꯅ ꯊꯣꯝꯕ ꯐꯖꯕꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯔꯤ. ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯣꯏꯕꯤꯒꯤ ꯌꯨ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯂꯩꯔꯤꯕ. ꯑꯗꯨꯒ ꯊꯥꯔꯤꯛꯁꯨ ꯃꯥꯅ ꯄꯥꯝꯖꯗꯕꯤ ꯃꯃꯧꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ. ꯇꯨꯡꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯀꯥꯏꯗꯅꯤ. ꯊꯥꯔꯤꯛ ꯃꯤꯒꯤ ꯃꯌꯨꯝ ꯆꯠꯇꯅ ꯐꯝꯗꯣꯛꯇꯨꯅ ꯂꯩꯔꯤ. ꯁꯅꯥꯍꯟꯕꯤ, ꯅꯪꯅ ꯍꯦꯛ ꯇꯧꯕꯒ ꯅꯁꯨ ꯑꯄꯤꯛꯄꯁꯦ ꯍꯦꯛꯇ ꯆꯦꯟꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯝꯃꯤ. ꯅꯪꯅ ꯆꯦꯟꯗ꯭ꯔꯕꯁꯨ ꯅꯁꯨꯗꯨꯕꯨ ꯃꯃꯥꯗ ꯀꯣꯛ ꯂꯧꯍꯟꯕ ꯀꯩꯗꯧꯒꯦ? ꯃꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯧꯕꯤꯕꯅꯤꯗ. ꯑꯗꯨꯕꯣꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯁꯨ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯅꯤ. ꯍꯟꯅꯨꯔꯕ ꯅꯪꯅ ꯋꯥꯏ ꯁꯪꯅ ꯂꯩꯊꯣꯛꯀꯦꯗꯤ ꯍꯥꯏꯗꯦ. ꯑꯉꯥꯡ ꯆꯦꯟꯗꯅ ꯃꯁꯤꯗꯩꯁꯤꯗ. ꯋꯥꯏ ꯁꯪꯅ ꯂꯩꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯊꯥꯔꯤꯛ? ꯂꯩꯃꯤꯟꯅꯔꯗꯤ ꯑꯉꯝ ꯃꯇꯦꯡ ꯈꯔꯁꯨ ꯇꯧꯅꯗꯧꯅꯤ. ꯍꯣ, ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯅꯦ ꯈꯔ ꯂꯩꯔꯒ ꯅꯃꯧ ꯅꯨꯄꯤꯅ ꯅꯊꯛ ꯀꯥꯔꯛꯇꯣꯏꯁꯤ. ꯁꯨꯝ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯍꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯇꯥꯅꯤꯡꯗꯦꯗ ꯊꯥꯔꯤꯛ. ꯏꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯈꯔ ꯇꯧꯕꯒꯤꯕꯨ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣꯗ? ꯀꯔꯤꯒꯤ ꯏꯊꯛ ꯀꯥꯔꯨꯅꯦꯒꯦ? ꯅꯥꯞ ꯆꯥꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯊꯥꯔꯤꯛ ꯅꯪꯁꯦ. ꯁꯤ ꯀꯌꯥꯗ ꯄꯪꯉꯤꯅꯣ ꯌꯦꯡꯉꯨꯀꯣ. ꯑꯩꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯃꯥꯅ ꯁꯥꯎꯗꯅꯒꯁꯨ ꯇꯧꯏ.
si apangsi. Sanahanbigi mamau tarubisu ngasayadagi Tharikna manemda hari mayamdu loina taribani. Mapalda phathoklaktuna hairei. Ima, imungda sangasilao. Angang sutung kramani. Swaida migi imung kainaba wa injanba mathau leita miyam lei. Aidi onsinaba yam tale changasilao ima. Asi haiduna mani mamaudu Tharikta kaisu hairamdani imungda sangki. Is, aigasya hadda yengamdabi sangkini. Masigi sanahanbisya. Adubudi kada ngaire. Mamang nupisina otlaga khang lakpa ngamoidaba. Matam kharagi matungni apenba leitaba ahenba pami khoibi ngasina magi yupot phamaduda thangnaba khuldagi sel paiba kunjo ko nupa amaga nok noktana wari tauri. Khoibi tasingna idi nongmugi nangi nakta langhautrabadi isase yumdaga leibam sapam khangdi seita. Adudi aigi nakta nungtigi hek lakpiro tada aisu tadagi seba dum tawzage. As amuk lakthok laksin tawnadrabasu nangi naktoina adum lengdana leibana phadong mansilebasidi. Haidi lakthok laksindu amuk matam mangidana. Tadani hek ngangthorakpasima onthokpa wa ngakta haibiri tawrisi. Onthokpa wa nate aina harise asengmanini nangbu. Nangnabu yaradi nangi nakta yaw injarage si leihi aidi. Adugisu matang lakini si tada. Adu tada huziki hidaksya khara haijarake. Hairo nang na hi tado pukse kaiba makai tado. Tada sina sa thongmani mahause kamai tawgem ta yengbiyo. Ok chingai hapjarake do. Kunjo furit khawdagi sil khara lokthokduna khoibi da pirei. Si khoibi sil silosilo. Khoibi ngakpa saduna. Tada karigi sil no sibo. Lausilune aina nungsiduna sumpibani ne. Lausiluni kaigan aibu mitop. Adudi pirabanina lausilage ko tada. Tada se mabuka yam phai haiba nungsi asiloi tawrisi. Matang aduda kadomdagi no khangdi thomudu phat changlaktuna. Khoibi ta thomba kaido nang tawrisi. Kaidorage ta thomba. Kaidorage kai. Nang tawrisi kaino. Kaino ta thomba hidak lauge hairo hidak ti leitre. Hidak lauba lakpana tegisi. Nupa si yam thuna chalhanko. Ibani wari sabsabi misanasi. Kaino da ta thomba haidubu kaino. Mi hidak thakpa lakliba misingbu karamna tankro haino nap sadabu wa. Aina chalhanko hairdi kok chalhankro dana. Kaino khoibi nangna handak marak tawrisi. As ta thomba nang sidi matang yam sadri. Kona sanarasi umta sakrasi. Karigi kona sanaba nangna khalisi kai. Kaino ba nangna khalisi. Kaino ta thomba na migi pofam silaga kholga kan khalisi bo. Thabak leita miya malida. Khoibi kanana nupasibo. Hidang ngakta thakidobasi thakpam ya khangandida taingdabana kai. Asiro aikhoi swaigi hidak ngauba misingni kaisu khalunu sitada angau moina ngangbu waga taruno ai hidak tum hairakisi. Oh adudi hidak to khara piraga kok thadokrodana swaida kuine lehalano nangi wari da yam yetle. Hoi ta thomba hidak mayam si puraga sakrose patung manaudi ai potpamda maram chadna lanu ko. Asi hairamduna khoibi sangki angakpani khoibi ki mabuk silsu. Mana maram oiduna migi matai manau masa singa kaina halaga hausikna sel paiba kunjo lakpadagi thombabu kaisu leitana khankri. Thomba ngasigi khoibi gi mabuk silasi karam tawi haiba mayak singna khanglabada maphamadu thadoktuna mayum tamna satki. Thomba hausiktada wakhal tarakpa humsu tawi. Mana phazabida thina tawkiba singdu ningsinglakpada nungaitaba ningamdaba sumasum poklaklambi. Masana maral yazaduna phazabibu hanjin kaubu sakhi. Phazabigi maphamda lale haibu wahai kaya haizaki. Adubu phazabi magi thamoidi nung onkri. Amuk hana manem amadi mapureibagi maikaisu yenglakijai. Masa pikpa anidubu yoktuna laikre. Thombadi mana thangkiba asoiba khongthang asina kaihanba magi yumbalni khalubada mapunsidu ningamdana lenki.